그이도네 그람때 비빌리드리세 그리기노 이다 군학바이 코이네부 그다이데기 비비노 아이 코이니 말레 방아이시디 타모이시데기 타와이시는 ngakpani masa ningthem pisak puni thau phambal ka han khibi kumudini maharani gumbi mama do aidi oramoyana khanbro 이마 시다 에코이슈 with 카메라가 르는 에코이슈 정설리버 공정시다 란시다 정설만 토에나 이나 간제이 아들 마시 얌 줌바 right time 네 하이저게 머럼디 인디아 인디펜던스 탄바 마tamda rabindranath tagore hoy bankim chandra hoy moshina kolongi matengna independent phangna honabda yam chawba sharum tawgi adan nomai paiba ngaktana lanchi mayuk nagadab nate aikhoi gi shu camera gi through gi mayam da khangan ba awareness piba minister oiringai power leiringai da leipak ningbi wangam ba athauba sing ning sing nimita lei shu katlaga penthok tun legadaba minister do aidi nate aina minister oiringai didi iramdam sigi uful mari phomon be 사르기 와클롤 부모막 아이 강제샤 봄나목 아이노 방나바 신적에사 ngamnaba lan phamsida aisu ngamdaba yade haibagi aduguma ting thokpa mayam corporation pisan laga aikhoigi ngamnaba lan phamse namjabane sopraba 싱비르노 야레바 yingi ke droge 야레 잉비르노미 야 yami henindra bana tro 잉비르노 야레 dudi 레온 아이는 낭의 너펌도 탐키바 다잡아디 아이 망가닝디 thazaba nangna igi famda thamkiba thazaba Seeing thazabase mikuk khuding aina jikshina thamle thazabase aigiri thawai